All Manipur Women Social Reformation and Development Samaj Nupi Samaj ki Community Affairs Secretary oina Thaupurambi Sarumbam Ongbi Sangai na leikidabada luk asige thomi singna ikai khumnabaga loinana Shraddhanjali katkre ngasi Manipur Press Club ta luk asige thomi singna saruk yaduna leikidrabi ki photo da leishukatuna pangthokiba Shraddhanjali utpagi thoramadada luk asige President ki Thaugai Puribi Thokchom Ramani na haikibada Sarumbam Sangai mahakna hingligai matamda leibaki luraba tangka kayada mangzel thaduna thaudang kaya laurambi mama amani iramdam asige damakta ninghanaba leitana thauna fana lamdam asige damak thoklapa ihau kayada maira paibi ama oina chongthoktuna saruk yaduna lakki amade leikidrabi ki thawai na lairam lenda ingne chikna leirba oirashanu haibo wafam sing phongdokki Halamugi wakso mahayawi isi bakudingi aba mayra pai ga holo pada ilanga pada angang lubi pha pada munima khotpa adula madamadugi angang pha da sibai ya munna pada tu ya wana yauro poni ma se